ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯂꯝꯗꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯔꯥꯡꯅꯕ ꯊꯣꯛꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯀꯣꯝ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯑꯣꯏꯔꯤꯕ ꯀꯣꯝꯔꯦꯟ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯁꯦꯇ꯭ꯔꯣ ꯑꯍꯣ ꯀꯣꯝ ꯀꯧꯕ ꯃꯆꯥꯒꯤ ꯆꯍꯤ 95 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯀꯨꯀꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯥꯔꯃꯤ KIꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯐꯥꯖꯤꯜꯂꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯇꯣꯉꯥꯟꯕ ꯁꯥꯔꯁꯤꯡ ꯇꯧꯔꯒ ꯐꯨꯔꯒ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯍꯧꯖꯤꯛ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯀꯟꯅꯔꯤ ꯃꯍꯥꯛꯄꯨ ꯐꯨꯖꯕꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯅꯣꯡꯃꯩ ꯑꯃ ꯐꯥꯎꯕ ꯀꯥꯞꯇꯨꯅ ꯀꯤꯍꯜꯂꯛꯈꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ KIAꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯦꯇ꯭ꯔꯣ ꯑꯍꯨ ꯀꯣꯝꯕꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯣꯝ ꯐꯨꯔꯨꯞꯀꯤ ꯇꯣꯉꯥꯟꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯦꯡꯅꯕꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯀꯟꯅꯈꯤꯕꯅꯤ ꯍꯧꯖꯤꯛ ꯂꯥꯏꯀꯟꯅꯔꯤꯕ ꯁꯦꯇ꯭ꯔꯣ ꯑꯍꯧ ꯀꯣꯝꯅ ꯃꯍꯥꯛ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯒꯦ ꯌꯨꯝ ꯆꯪꯕꯗ ꯀꯣꯏꯔꯕꯅꯤꯅ ꯌꯨꯝ ꯆꯪꯕꯗ ꯑꯩꯅ ꯂꯝꯕꯤꯁꯦ ꯉꯥꯏꯔꯛꯇꯅ ꯑꯃꯗꯤ ꯁꯔꯥꯎ ꯌꯥꯝꯅ ꯂꯣꯏ ꯊꯦꯡꯅꯕꯅꯦꯕ ꯆꯤꯡꯗꯒꯤ ꯀꯣꯏꯔꯒ ꯆꯠꯁꯤꯟꯅ ꯆꯤꯡꯗꯨꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯣꯡꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯛꯑꯦꯅ ꯑꯩꯉꯣꯟꯗ ꯃꯣꯏ ꯐꯥꯔꯒ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯒ ꯐꯣꯟꯁꯦ ꯌꯧꯔꯒ ꯐꯣꯟꯁꯦ ꯃꯣꯏꯅ ꯂꯧꯕ ꯀꯥꯟꯗ ꯑꯩꯒ ꯀꯅꯥꯝꯇ ꯐꯥꯎꯅꯕ ꯑꯗꯨ ꯃꯇꯨꯡꯗ ꯃꯣꯏꯅ ꯆꯠꯅ ꯅꯪ ꯔꯦꯗꯤꯗ ꯃꯤ ꯊꯥꯏꯀꯣ ꯅꯪ ꯔꯦꯗꯤꯗ ꯄꯤꯁ ꯔꯦꯗꯤꯗ ꯃꯤ ꯊꯥꯕ ꯑꯩ ꯏꯅꯣꯏ ꯑꯣꯏꯅ ꯃꯤ ꯊꯥꯗꯦ ꯆꯠꯄ ꯃꯤꯗꯤ ꯌꯥꯎꯔꯦ ꯈꯪꯉꯦ ꯑꯗꯨ ꯃꯇꯨꯡꯗ ꯄꯣꯀꯣꯃꯤꯒ ꯇꯤꯟꯅꯕ ꯄꯣꯀꯣꯃꯤꯒꯤ ꯃꯦꯝꯕꯔ ꯑꯩ ꯃꯦꯝꯕꯔꯗꯤ ꯅꯠꯇꯦ ꯇꯤꯟꯅꯩ ꯑꯗꯨ ꯃꯇꯨꯡꯗ ꯏꯝꯐꯥꯜꯗ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯒ ꯃꯣꯏꯅ ꯄꯥꯏꯁꯤꯜꯂꯛꯑꯒ ꯆꯩ ꯃꯌꯥꯝ ꯑꯩꯒꯤ ꯃꯔꯥꯡꯗ ꯋꯥꯠꯈ꯭ꯔꯦ ꯉꯥꯡꯅꯁꯦꯅ ꯍꯥꯏꯕꯁꯤꯗ ꯉꯥꯡꯅꯁꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯃꯩ ꯀꯥꯞꯄ ꯄꯨꯡ ꯃꯌꯥꯗ ꯐꯥꯖꯤꯜꯂꯤꯕ ꯀꯥꯡꯕꯨꯁꯤ KIA ꯀꯥꯡꯕꯨꯅꯤ ꯃꯁꯥꯅ ꯍꯥꯏꯖꯕ ꯃꯤ ꯀꯌꯥꯝ ꯌꯥꯝꯃꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯀꯩ ꯍꯥꯏꯅ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯁꯤꯁꯦ ꯑꯩꯁꯨ ꯆꯥꯎꯔꯛꯄ ꯀꯦꯝ ꯁꯥꯔ ꯂꯩꯕ ꯃꯣꯏ ꯀꯦꯝꯒꯤ ꯁꯥꯗꯦ ꯕꯪꯀꯔ ꯁꯥꯏ ꯀꯨꯟꯊ꯭ꯔꯥꯃꯨꯛ ꯆꯥꯎꯔ ꯂꯩꯌꯦ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯊꯥꯗꯣꯛꯏꯁꯤꯅ ꯀꯔꯝ ꯀꯥꯟ ꯊꯥꯗꯣꯛꯄ ꯉꯁꯤ ꯑꯌꯨꯛ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯨꯡꯗꯗꯤ ꯊꯥꯗꯣꯛꯑꯦ ꯑꯉꯥꯡꯒ ꯃꯣꯏꯅ ꯃꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯁꯣꯏꯕꯒꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟꯅꯕꯁꯨ ꯉꯥꯛꯄꯤꯔꯣꯅ ꯃꯣꯏꯅ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣই ꯁꯪꯁꯊꯥꯟ ꯑꯃꯅꯤꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤꯅ ꯁꯦꯡꯅ ꯑꯁꯦꯡꯕ ꯋꯥ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏ ꯊꯥꯅꯕꯗꯨ ꯐꯩ ꯀꯥꯏꯗꯦ ꯑꯩ ꯄ꯭ꯔꯖꯥꯒꯤ ꯂꯤꯗꯔ ꯀꯣꯝ ꯌꯨꯅꯤꯌꯟꯒꯤ ꯀꯣꯝ ꯃꯌꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯕꯅ ꯑꯩꯒꯤ ꯃꯤꯅ ꯁꯣꯏꯈꯤꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯀꯧꯅꯥ ꯁꯣꯏꯈꯤꯕꯗꯒꯤ ꯀꯣꯝꯒꯤꯗꯃꯛꯇ ꯆꯩ ꯆꯥꯕꯁꯤ ꯑꯩꯁꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯩ ꯌꯥꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯉꯒ ꯇꯧꯕꯗꯤ ꯐꯩ ꯍꯥꯏꯔꯛꯑꯦ ꯀꯩ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯄꯤꯛꯄ ꯆꯥꯎꯕ ꯅꯠꯇꯕ ꯑꯃꯅꯤꯅ ꯏꯁꯥꯒꯤ ꯍꯤꯡꯅꯕ ꯁꯨꯝ ꯂꯦꯞꯆꯕꯅꯤ ꯀꯣꯝꯗꯤ ꯀꯣꯝꯃꯅꯤ ꯍꯤꯡꯒꯦ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯒꯤ ꯑꯩꯈꯣꯏ ꯗꯨꯁꯃꯟ ꯑꯦꯅꯤꯃꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯀꯣꯝꯗꯤ ꯀꯣꯝꯃꯅꯤ ꯍꯤꯡꯖꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯐꯤꯔꯦꯞꯅꯤ ꯁꯤꯕ ꯍꯤꯡꯕ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯅꯣꯡꯃꯗ ꯅꯣꯡꯃ ꯊꯣꯛꯀꯗꯕ ꯇꯧꯕꯅꯤ ꯑꯩꯅ ꯑꯆꯨꯝꯕ ꯇꯧꯔꯝꯃꯒ ꯖꯥꯇꯤꯒꯤ ꯈꯔ ꯇꯧꯔꯝꯃꯒ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯆꯦꯟꯅꯔꯒ ꯍꯥꯠꯄꯗꯨꯗꯤ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅꯁꯨ ꯉꯔꯥꯡ ꯅꯣꯏꯗ ꯍꯥꯏ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯉꯒ ꯑꯩ ꯍꯥꯠꯇꯦꯗꯣ ꯍꯥꯠꯂꯣ ꯃꯔꯝ ꯂꯩꯇꯦ ꯑꯩ ꯄ꯭ꯔꯁꯤꯗꯦꯟꯠꯅꯦ ꯀꯣꯝ ꯖꯥꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅꯦ ꯀꯣꯝꯒꯤꯗꯃꯛꯇ ꯑꯩ ꯁꯤꯗ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯑꯃꯅꯦ ꯍꯥꯏꯅꯗꯤ ꯍꯥꯏꯖꯔꯝꯃꯤ
이삭이 항상 깔고 있더라. 속도가 ꯈꯨꯠꯁꯦ ꯃꯣꯏꯅ ꯊꯥꯔꯛꯄꯁꯤꯗ ꯈꯨꯠꯁꯦ ꯃꯌꯥꯝ ꯉꯔꯥꯡꯒꯤ ꯈꯨꯕꯥꯛꯁꯨ ꯂꯦꯡꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯏ ꯃꯌꯥꯝꯗꯨꯅ ꯄꯣꯝꯊꯣꯛꯂꯛꯄꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯈꯨꯠ ꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯈꯥꯖꯦꯡꯁꯦ ꯁꯤꯗ ꯄꯨꯔꯥ ꯇꯦꯛꯈ꯭ꯔꯦ ꯏꯁꯩꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯣꯏ ꯂꯣꯏ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯉꯁꯤ ꯊꯥꯗꯣꯛꯄꯒꯤꯁꯦ ꯁꯤꯗꯤ ꯀꯗꯥꯏꯋꯥꯏ ꯖꯒꯥꯗꯒꯤ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯑꯇꯣꯞꯄ ꯃꯌꯥꯝꯒ ꯊꯦꯡꯅꯕꯗꯤ ꯑꯩ ꯀꯅꯥꯝꯇ ꯀꯧꯗꯦ ꯑꯩꯒꯤꯗꯃꯛꯇ ꯀꯅꯥꯝꯇꯁꯨ ꯋꯥꯂꯣꯏ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯨ ꯑꯩ ꯈꯪꯍꯟꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯉꯔꯥꯡꯗꯒꯤ ꯍꯧꯔꯛꯑꯕꯅꯤꯅ ꯀꯩꯗꯧꯕꯒꯤ ꯍꯜꯂꯛꯇꯕꯅꯣ ꯁꯨꯝ ꯊꯤꯅꯔꯛꯄꯗ ꯈꯔ ꯈꯔꯗꯤ ꯀꯥꯎꯒꯦ ꯑꯗꯨꯝ ꯈꯔ ꯈꯔꯗꯤ ꯐꯪꯉꯛꯑꯦ ꯑꯗꯨ ꯑꯩꯅ ꯂꯣꯠꯅ ꯑꯩꯒꯤ ꯒꯥꯔꯤ ꯊꯧꯗꯣꯛꯂꯛꯑꯒ ꯃꯣꯏꯅ ꯑꯥꯕꯨꯗꯤ ꯃꯣꯏꯒꯤ ꯕꯪꯀꯔ ꯐꯥꯎꯗꯤ ꯊꯤꯜꯂꯛꯑꯦ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯎꯔꯤ ꯀꯥꯏꯗꯒꯤ